Nupa amavau yauhandana nupi khakta khundaba khungang. Khwaidagi thau yamna puthokpa top 5 country. Khwaidagi tangba lin kunga tarukki mahubu mahi mayai chamanba ngamba mitlu pirang kanagino. India laiba asidagi thau laiduna sijinnariba Bhutan laiba asidana thaugi maman hena hongla phangliba karigi. Kangna chikpadagi malemgi laibak singda miyoi milen kaya sihalli adubu kang amabau laitaba kang amabau chiktaba mosquito completely free oiba laiba aduna karambano. Video sidagi punna khangminarasi. Aikhoina khangi madudi malem sida thau haibase khwaidagi maru oiba natural resource amani. Nungtigi miyoi ba aikhoina sijinnariba motor vehicles planes amadi factories kaya marum thaugi matengna run tawribani. Malemgi laibak loinamakta phangde. Malemgi laibak sing manungda khwaidagi thau puthokpa laibak manga adudi ahanbada Venezuela laiba asi khaktada 303 billion barrel gi thaugi oil reserve lay. Ani subana Saudi Arabia laiba asida 267 billion barrel gi oil reserve lay. Ahum subana Iran laiba asida 209 billion barrels puthoi. Mari subana punna 163 billion barrel Canada laiba asina puthoi. Aduga manga suba sina Iraq laiba asida 145 billion barrel gi thau puthoi. Malemgi mafam ayambada nupa nupi punna khundaminai. Mafam kayada nupi singda chathaba miyot minai crimes domestic violence kaya su leptana tari. Asigumba mayamjidagi freedom oina nupi singkhaktana punsillaga khundaba khungangni Umoja Waso village. Khungang asi Kenya laiba asigi Waso Nairo turelgi nappada Sambru tribe ningol singna khundaba naitum taba khungang amani. Khungang asi 1990 da Rebecca Lolo Silana linkhatkibani. Mafam sida lairiba nupi sing asi domestic violence, forced marriage amadi female genital mutilation gi jaitheng phanglaba victim ngangtani. Khungang sida nupa amafau leiba yabagi ayaba pite. Adubu nongthilgi matamda tourist oina khungang sibu yengba lakpadi yai. Nupi sing asiga loina rakhiba nupa macha sing chahi 19 surakpaga khungang asidagi tanthorai. Umajo Wasu Women's Cultural Center amadi Sambru National Reserve ta Sambru ningol sing asina sajaba craft amadi leitengi potlam sing yonduna khungang sigi income lakpham lambi oiri. Makhoina taliba senpham adudagi thagi oina 10% donate tawduna primary school amadi Umajo khungang asigi atopa darkar laibasingda sijinnanaba mateng tawi. India laiba asi khaktada chahi gi oina linna chikpada miyoi 58,000 muk sihalli amadi 1,40,000 muk disability oihalli. Adubu masigi hidak marang kaina India gi mafam khudingda phangba oidri. National Research Center on Camel NRCC na Chief of the Desert hairaga khangnaba camel dagi thorakpa pirang amadi blood sample lauduna experiment conduct tawrubada khwaidagi mahu kanba 𝗏𝗏𝗏𝗏 yauna lingi mahu bu mahi mayai chamhanba neutralize tawba ngamle hairi. Hanna sagol singdagi expensive oina puthoklamaba traditional anti-venom sing asidagi camel singdagi irai laina extract tawba yaraba yamna effective oiraba antibodies ama oiri. Serum Institute of India yauna pharmaceutical company amadi private company kayana camel singdagi extract tawriba antibodies asi highly demand tawnarakli. Masina camel loiriba farmer singda handsome income lakpham ama oihali. India ga yumthang nariba laiba amoiriba Bhutan laiba asina maru oina India laiba asidagi thau leiduna sijinnaribani. Adubu ngaklibadi India da phangba thau gi mamaldagi Bhutan government na praja singda phangalliba thau mamal asina hena hongliba sini. Khudam oina India da liter amada rupees 100 piba matamda Bhutan laiba asida rupees 64 natraga 70 da phangi. Masigi maram India dana tongan ba heavy tax kaya yaubagini. Aduga Bhutan government na asigumba heavy tax amabau impose tawde yauhande. Aduna India dagi leiraga sijinnarabasu Bhutan dana hena hongna phanglibani. Malem sida chahi khudingi miyoi million amarom kangna chikpadagi sihalli. Miyoi millions kaya marumdana makhal mathelgi malaria dengue na chingba laina kaya nahalli. High care gi report matung inna India dasu miyoi 40 million lom chahi khudingi kangna chikpadagi
suffer tawali. Mosquito species makhal 2,500 lom malem sida lay. Makhoina pamlibasi wet climate oiba chot lauba ising tungsinduna layba mafamsingdani. Masing yamna layba natragasu Antarctica na chingba aingba mafamsingdasu adum hingba ngammi. Adubo Iceland hairiba laybak sidadi kang amata hingba ngamde. Laybak sida kang amafau na chikpagi paw layte. Masigi maram scientist singna asumna phongdokli madudi Iceland da phangliba ising amadi laybak lehauda yauriba composition asi atoppa malemgi laybak singa manade. Mafam sida oceanic climate layba amadi frequent freeze to cycle thokpa. Maram asina Iceland layba asi completely mosquito free oiba layba ama oihellibani. Don't forget to like and subscribe.